अहानबदे यामना मरु अइबा अपडेट खरा थमजगे बॉर्डर फेंसिंग की थबुक कइबु कइयोइबगी होत्रम होब उतोंगा मानरे होम मिनिस्ट्री की ऑफिशियल सिंगने यंगसिलबसु ngamkhai gi sambal amuka su thudeklamle manipur da laiminarkliba furup kanglub singi manungdagi singi furup kharna manipur gi myanmar ga taina ngamkhai paringda fmr amuk hanna sanhangadabani amasung ngamkhai paring asida sambal khaba yaroi haibigi demand tawraklabasu state asigi tampaki miyoi singna ngamkhai sambal khana ba mari leinaba lengakta taksinduna lakpadagi ngamkhai paringda kharakliba sambal sing amukta natana khongjang ani ahum lak thudekwa amasung sambal khaba da sina yot sing huran puki thodok sing leptana thorakpana ngamkhai sambal khabagi thabuk asisu kaibu kaiwibagi utong ahobaga pangkhaknare haiba yare Ministry of Home Affairs na laukalakwa leibak asigi security ki thabuk ki manung sanna India amasung Myanmar ani ga taina ngamkhai paring da maru oina Manipur ga taina ba saruk ta ngamkhai paring da sambal khabagi thabuk sa tharaklaba sukana agumba kharna ministry gi thabuk asi kaibu kaiwibagi utong ahoba ohenna ba thawaina hotna raklabra haibagi wahang thorakle mamang thagi ani gi numidang da Sandel district ki Molsa PS na koliba Sangpel village ki area oiba border pillar 67 amasung 68 ki marakta khaba ngamkhai gi sambal gi saruk tagi meters yang dagi sani rongi oigadaba yot ki sambal sing kaktatuna manghan takhan raba matung numit nifuga mangani rom sujilakwa da ngairiba hingda police station asimaki manung chaliba new somtal dagi aibajong phul phawbagi marakta khaba yot ki sambal sing meters ani yang rom dagi chahum rom phawbagi Sangda sangada saruk sing kaktatuna thudeklamle pause asina phangbu pawgi matung ina ngamkhai sambal khabagi manung sanna yot ke sambal sing adu hanakta yungduna khaba kuidribani ngarang numidang weram phawda karisu tawdana lehoraga ngasi yu angan bada meter sani yang dagi sahum lom sangada saruk sing gi sambal gi yot ki makhung sing kakthataga thudeklambani hairi ngasi numidang weram phawda di thodok asi kanana karigi tamang satharam libanu haiba sapsana khangba ngamdri Mamang da Sumore PS na konba border filler number 77 ki manakta khaba ngamkhai sambal gi yot ki yumbi taraga manga kakta tunfuran ki thodok laikhrabani ngamkhai sabal khaba gi thabak sing handak ministry asigi border management ki secretary Dr. Ranjendra Kumar Lusing ba team amana laktuna hakteng nani yangsil lakhibani home ministry gi makha da paikhalak liba ngamkhai sambal khaba gi thabuk tang haklai tna ka yatoi thokalak bagi mayokta marine neba police station sing ne case sing lawkaraga thijen bagi thabuk satare haira basunga si pawda thodok sing asita jenaba miyoi sing pha punba amadi makoi huran ki ba sambal gi saruk sing recover tawba amasung sambal thudek pada sin naba khusu khulai sing phagat bagi thabukti leitrabani pawasina makha tan hai more PS ki jurisdiction ki hauraga holchom PS ki jurisdiction fawgi manung da khabang ngamkhai sambal sing kakthatlaga huran ki amasung mamang ata thokhaliba asi manipuri amasung union lenga ka su tawnari militant group sing da yaudawa aduka mi 2023 dagi haurakhiba Manipuri lan asigi manung da Surasanpur area da Kuki Jo singna nauna Semba village volunteer eastern zone BBEZ haina khangnaba amasung Myanmar da best of Kuki National Army B amadi Tamu area da operate tawriba People's Defense Force PDF ka khusamnarga satharak oiramgani haibagi thajaba khunja singna phungdok narakli maramdi militant sing asina Myanmar gi ngamkhai manung da leiba da khudongsa draba matam da Manipuram da amuk sensilaktuna leiba yanaba aduga Myanmar da so amuk sangsinduna makhoi gi activity sing sathabada kurau thangdana ba thawaina sambal sing asi lehendana ba honarakpa oigani hairi Panbe abadi May 2025 ta Sandel district ke New Somtan area da Myanmar rom de afaw makhali sukulai matik sana paiba Myanmar da best of Kuki Jogi militant sing Manipur gi ngamkhai lansilak pada Assam Rifles ke kutpu amaga ko thokna bada militant tarasi ke bani makhoi de AK47 rifles taret M4 rifle ama RPG launcher ama single barrel breech loading rifles mari yauna atai ko sukulai sing pagat ke bani thodok adu air gi kota lai ke da militant sing adu Myanmar gi miyoi sing oibana thodok thokom da Koliba Molsom PS ta AR na kusina kibagi thodok laikhrabani AICC ki national spokesperson talent hunt program hodokre Manipur da popular government semlakani haibagi thajaba leite ke mega centra Manipur da popular government ama semlakani haibagi thajaba leite constitution violate tawduna tambangam da political gi phibam amada lehenban lengak semangam dana leirib asigi asobo maram amani haina Manipur Pradesh Congress Committee MPCC ki president Kaisam mega centra na phungdokre Miyam na khorang na ngainai ba popular government soidana semlagani haibagi sapsabu wafam Leitre TS Satyabatra Maribak maramdam nungsibagi ithil tungoinaba singna masak thokpa thabuk pangthokpa ngamloi sana jawba Dr. Ibom Chagar loinana AR Maritak Commendation Award 2026 pikre mi painingai oide corruption yauduna thabuk khuding maklawgani chairman Republic Day mamangta Manipur da popular government amasung soidana laklagani sapam kunjakesor demographic imbalance in Manipuri its impacts and solution kauba lairik pongkre asum kuiselakla badi buffer zone thi dana khongjang sangsi lagani mikok thi lepna ba MLA sing na taksin ba mathau tai ahan bade yamna maru iba update khara thamjage ground run ngak na sana balai ngak na Kuki su group sing da khangan kre
Suspended of Operation Su Agreement sign taunerib kuki lal hurup sing na sugi ground run ngak na satna balai ngak na section wafam thamkre lenga ka suspension of Operation Su Agreement sign taunerib kuki zo group United People's Front UPF amasung kuki National Organization KNO gi lusing basing ga Ministry of Home Affairs MISA gi Northeast Advisor AK Misra Intelligence ki Bureau gi IB gi official sing amadi manipuri lengak yawba joint monitoring group ki mifam amangarang Guwahati da pangthok tuna Su ground rule gi matang da review tawkre athuba matamda Manipur da popular government Malak laba yai haina kan nangang liba serak asida mifam adu pangthokibani Manipur da thamlakliba president rule mathang February 13 da sahi ama mapung phaga doribani ngarangi mifam adu dalenga ki maikai de ki Manipur da thokliba irang asigi vulnerable oiba mafam singda leiba su group ki kem taret atop mafam da hongdokna bagi wafam amuk hanna kupna khanaki review mifam adu da maru oina ground rule gi wafam designated kem hongdok hongjin tawbagi matang KM Singh की infrastructure खुलाई सिंह surrender तौनब केदर सिंह verification तौबगा लोइनना extortion activity सिंह control तौनबगी मतंग द कुपना खनकी अमदी सु sign तौनरिबा लुप की केदर सिंह न सुगी ground run ngak na satna basulenga के मैके दगी section wafam सिंह थमकी हाइरी पावसिन मखा तारादन थासी के तारा हमदoi दसु मणिपुर की chief secretary Dr. Punit Kumar Goyal na chairperson oiba peace monitoring committee gi mifam amasu pangthok tuna pambai na lusing ba UNLF kalenga ka ceasefire agreement satna ribasi gi matang da review tawkre lalhuru basi gi Ministry of Home Affairs amasung Manipuri lenga ka kumja 2023 gi November 18 da ceasefire agreement sign taunakibani mifam adu da saruk yakiba lalhuru basi gi mhit singalenga ke maikai digi mari leina wafam kaya su thamki hairi पावसिना मखा तारादन थासी की तरह हम देते AK मिश्रा मसा सुरासन परिषद न कुकी जो काउंसिल की लुसिंग बसिंग उनदुन मणिपुर पॉपुलर गवर्नमेंट अमा सेमना बहना बद कोऑपरेशन पीना बखंगन खरे पुंग अमरोम वरी साना बदु दरंगा का सेमना को कुकी जो MLA सिंह सरुक याना बस खंगन की KZC की माइकई दगे मखोइगी ओइना दि सेपरेट एडमिनिस्ट्रेशन की डिमांड असि फंगद्रि फावो गवर्नमेंट सेमबदा सरुक याबगी अपाम बलैते हौजिकती लेंगक सेमबदा सरुक याब याद भाइबसी कुकी जो MLA सिंह की मसा मसागी वखंद लैरे हाइना खंगन की हाइरी सु केडर सिंह इंडिया लेंगा का खुदकता खुलाई थदो हनगदबनी थदो ह्यूमन राइट्स एडवोकेसी सेंट्रल गवर्नमेंट का सस्पेंशन ऑफ ऑपरेशन सु एग्रीमेंट साइन तौनरिबो कुकी लाल हुलुप सिंह केदर सिंह खुदकता खुलाई थदो हनबग लोइना इरेंग नागादा एटेक सथकिबा केदर सिंह फानब मखोइगी मथक्ता एक्शन लौगदबनी हाइना थदो ह्यूमन राइट्स एडवोकेसी THR ना इंडिया गवर्नमेंट दा तक्सिलगली THRA ना थदोरकपा चिरोल अमदा थासीगी तरागा माथुइगी निमिदांग दा गवर्नमेंट गा सु एग्रीमेंट खुयक पिनबदा यावरिबा कुकी लाल हुलुप KNF की केदरनी सिंगनबा सिंग इरेंग नागा विलेज के खुलगी गेट अमांग अता थोखन बतना तना खुल असिगी मेमोरियल स्टोन दा कुकीलन अमदी स्टे अवे हाइबा वहाई इसिलम किबा थवंग अकन ममुंग दा कंडेम तोरगली सुगी ग्राउंड रूलिंग थिरे ngak na satna सबसाबा मेकानिज्म इंप्लीमेंट तौबगा लोइनना येलहौ कम्युनिटी सिंगो ngak senaba न्यूट्रल ओइबा security force tamgadabani India lengak na su केदर सिंह फोंगना नोंमै पाइदुना सथोक ससिन तौरिबा असि थिंगदुना मखोइबो खुदकता खुलाई थदो हनगदबनी अमदी इरेंग नागा मियाम द अटैक तौखिबा थवंग अदुदा चेनबा केदर सिंह फादुना मखोइगी मथक्ता सबसाबा एक्शन लौगदबनी हाइना सुतक्सिलगली सेरोल असिना मखा तारादुना मणिपुर दा इंडियन हेक तिन किबदगी लमदम असिगी येलहौ फुरुप की मियोय कया इंडिया की नमथाक लांगदा थुदुन अवाबा कया खांगदुना लागलेबा असि हेनमनख्रे कुमजा लिसिंगम चामपन निफुगा मापन दा इंडिया दा पुनजिंगै ममांगदा निंगतमना मणिपुरी सिंह dignity amaga loina hinglambani haina su phongdoragli ireng naga khulgi पोलम कया अमंग अता थोकन बतना तना खुलगी चेयरमैन द KNF के कमांडर नि हाइबा टाइगर को मियोय अमन हाट कनी हाइने के हलम की बथवोंग अदुगी मयोक त खुंजा सिंग ngasi फाबु इरेंग रोड थिंगबगी खोंगजंग सिंगसिन दुना लागली मसिगे मथक ता ngarang joint tribe council JTC ना इरेंग नागा थौदोकी मतंग दा यासिनबा अमा पुरक्त्रिबा फावबा JTC jurisdiction manung da kuki sanglakpat athingba thambага loina kuki singi matak tan non cooperation ni khongjang lauthokpa laikhrabani।